Lakhipur Online Putoksaba July ki tang ani Sagol se nimit ki Khomjinba Pao tabirase. Ahanbada Maruoiba Pao. The Cultural Forum gi Humpunipan Suba Thoramda Dr. Sagapa Merina gi Naina Wareng Laiza Khuzok amatang phongkhre. Lising ani gi kunmathoi batch ki IAS officer Parikit Thaudam South Salmara Mankasar jila gi Anubadi sigi Thaudang pukre. Samaj sebi Kundrak Pamongbi Radha Devi na laikidabada Uma Kona Awaba Phongdorakle. Sutomamda Model Hospital da Doctors Day pangthokre, Doctor Singna NRC gi angang singda wahi jenthokre. Kasar gi Anoba District Commissioner Rahul Kumar Gupta bu All Kasar District Students Union na taramna okre. Census lising ani ga kuntret pangthokpagi mangoina na NRC lising amaga chamapan yangkhai mathoi update tobinaba lup taramarina Manipur gi Governor da memorandum pisinkre amasung FIFA World Cup da Mexico amadi England pre-quarter final da khongthangjinkhre. Hauzik mapungoi bapau tabirase. The Cultural Forum Manipur gi banner makada Silchar gi Rongpur da leiba Kaisam Luhong Sanglenda Forum gi Humpunipan Suba Thoram gi sarukama oina larik phongbagi thorama pangthokre. Thoram da Dr. Sagapa Merina na iba Naina Wareng Laiza Khuzok amatang phongkhre. Larik asida yauriba Naina Wareng sing asi maroina Manipuri Sahitya da Assam gi aiba aibi singi pak chawraba Sahitya gi pak adugi Laiza Khuzok amatang lokatuna changeng tobani haire. Somor luang na program conduct taukiba thorom asida Manipuri Chanura Khorjailup Assam gi President Sobam Ongbi Jayanti na thorom poiki. Thoram da Sahitya Academy New Delhi gi Manipuri Language Advisory Board ki member Dr. K.N. Chan na thoiba mithunglen oina sarugya ki. Kasar College Silchar gi retired Professor Dr. K. Lakhiton Singha Nongchu Bharam Manipuri Asailup Silchar gi President IS Thingom Gurucharan University ki Manipuri Masangi HOD amasung Associate Professor Dr. Naurem Bidasagar amadi Naharol Khodirol Silup Lakhipur ki President Kabi Thoksom Bishanatna akhanaba mithung sing oina tais talengsin ki. Mithung singna Thaurongga mari leinana masa gi warol sing thambiki amasung Dr. Sagapa Merina gi hornamba kanba kayabu sing tharaduna thakan papongdokna ki. Nungthilgi ani suba session da IS Thingomna mifam mapo oiduna Saireng Saidinaba masupang thoki. Saireng Saidinaba duda aiba aibi kuntrana masa gi saireng pathok rakhe. Aroibada Sagapam Birena thagat wahi piduna thauramadu chinglemna loisinke. Barak Tampak ki leiriba amadi mapan Manipur da leiriba aikoigi aibi sing Sahitya ki ipak kaya aikoigi ipak ama sagachariba Sahitya se masigi masak asidagi Laiza Khuzok ama khaktang oina saruk amaguna puthoga madudagi khangacharaga izaba saruk amani asini aina mangda thamjariba se maru oina larik asida aihangna mapan Manipur gi aibi singi mathakta makoina iramba khudol se nainajabagi masak aduni mayang mangda thamjariba se ado aikoi aina ahanbada phonggi ba agi larik asi structuralism amasung phongho haiba larik ama Naina Wareng aibadi English gi theory structuralism bu Sahitya da kamaina apply tawri haibagi theory ama waja yangkhom rasbiari amadi aikhoini na pulaga larik to piktak tong ama kha puthok cheki madugi matungda Yamchobi gi serengda Manipuri folk literature haiba larik amagasu mayangi mangda puthok cheki ehana Manipur da salaga cultural forum gi makha da phongjabani madusu aduga ahum suba larik koina ngasi ehanga mayangi mangda khudol tamjari basi Laiza Khuzok amatang hariba larik asi nupiya moina mama moina kamaina aina ai khatana teko Sahitya da phongdariba amadi nupi amana Nupaksu wai toigumasu nupi gi batungan magi masakto mayam punamasu asum khangbiri baduniko adu ahan wokta dehakse nupi ni yungburembi ni adu mama amasuni kanagumong suloina bini aduga macha amasuni ehakse aduga masigi matungena ehangna Sahitya amadi Manipuri Sahitya bu nungsi jaru banara karigino khangde aina Manipuri da master tawram dragadiko amadi Manipuri medium da aina tamam dragadi aina sujam hangna Sahitya bu nungsi baseleram moidra haibase ai khalle asigi damakta aibu Manipuri medium da tamal lapagi ai mama papa
ꯒꯤꯗꯃꯛꯇ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯑꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯁꯤꯕ Ireibak kauri Ireibak kidamak Maitrabak kidamak awa nang sekok na Ireibak ki tengthana wari sekok na Ireibak ki khana chena sekok na Ireibak ki hana sinna sekok na Ireibak ki mikap mirau khol sekok na Ireibak ki achumma purak na Ireibak ki hajawa purak na Ireibak ki nungsiba purak na Ireibak ki ayingba santi oina tangdu leita na Ireibak Apamadi aitagini hajabna mayangini kangwebna hakna tamoichi haki jentari ichil na leptana unglagari mongani skultana pakla samudra pakta samandudagi thakkuda macha laina makoina olai somsida kari gi leiram liba loijare Umsat isengani kum hundoigi tamthiraba thawdokta Unsina thawai bukuduna lanjenar pamikukda pamumagi nungsi kudoli khan ithanungda cheche konjaraduna panthong phamdi leita adraba khongchat sida tingminarakhido ma ai kaya diwana angat pani matam nangi awan base ubirakhi nangna ariwa nongni jutagi anowa juki matam bhaw awan bagi awan bangakta Kena bagi sayang ayam cara bagi kongna mon cara pa sampai bagi awam masih di dekarapan kaina mikupta ojagi punsi sang labu punsi da thawak dorappan mitki farewell da aige mahayoi sing na kapowa ai na khong thang pangam kidawa adu matanja da khangau na ki kiba kaina mikupta असम सरकार की पर्सनल डिपार्टमेंट ना लिसिंगनी के कुनमाथोई बैच की IAS ऑफिसर परिकित थौदामबु साउथ सालमारा मनकासर जिला की अनोबा डिस्ट्रिक्ट कमिश्नर ओइना हापख्रे लेंगा की नोटिफिकेशन अदु की मतुंगिना परिकित थौदामना हानगी डीसी राहुल कुमार गुप्ता की महूत सिनख्रे पनबयाई राहुल कुमार गुप्ता कसर जिला की अनोबा डीसी ओइना फंपुख्रे खंगन जवामा लखीपुर की मनुंग चनबदा श्रीबार सिप्तिला मनिंग लेकायदा युम यावना लम्मा मयोन गदौरी सिलचर लखीपुर नेशनल हाईवे लंबी दगी मीटर चामरोम तमक संगसिलक लेरिबा कियार मखाय अमरोंगी लमदा का अहुमगी बाथरूम अटैच होबा इसिंगी कनेक्शन लेरबा असम टाइप की युमने पाम्बी बमियो इसिंगना अथुबा मतमदा लेचिया गाव बकरापरा गुवाहाटी द लेरिबा थोकचोम कौसिनी सिंह की मोबाइल नंबर 94017 24819 नत्रका 8011670037 नंबर असिदा पाव फाउबिनबा खंगंजरी यूनाइटेड मणिपुरी आर्ट्स एंड कल्चरल ऑर्गेनाइजेशन उमाको की एग्जीक्यूटिव मेंबर ओबिरम्बी गुवाहाटी मणिपुरी पोस्टी दगी खुंद्राक पमोंबी राधा देवीना ngarang जुलाई की तांग अमदा लेखिदबदा उमाकोना थमोइसोकना अवाबा फोंदोरकले महाक मणिपुरी बोस्ती मेरापाबी वुमेन एसोसिएशन की फाउंडर जनरल सेक्रेटरी अमसुंग मणिपुरी पीपल्स फ्रंट सेंट्रल कमिटी की एग्जीक्यूटिव मेंबर्स ओइरम्बीने खुनाई की चकोत थौरांगी थबक थवम कयादा सरुक यारम्बी असिना लेखिदबदा उमाकोना अवाबा फोंदोरकपगा लोइनाना लेखिद्रबिगी थवाइना लाइरमलेंदा इंगना चिकना लेरुनाबा थौनी जख्रे अमसुंग महाकी इमुंग मनुंगी अवाबादसु सरुक याजरी हाइना लुपसिगी जनरल सेक्रेटरी TS गौरव शर्मा फोंदोरकले Kasar Lakhipur da leiba sutamamda model hospital da ngarang National Doctors Day ga mari leinana hospital asigi doctor singna layeng sang asigi NRC ward da leiriba ngang sing amasung makhoi gi mu manung singda wahi wahi jen thokre thoramasi pangthokpagi maroi pa pandamdi samaj da doctor singna lauriba thodang amasung miyam gi punsi kanbada makhoi gi kathokpa dubu ikai khumna bani anaba phan bai basi hidak pi ba khak nate masida machi oi ba chinjak amasung miyoi bagi minungsi gi su thodang chauna leiri masina doctor amasung anaba gi marakta leiriba arapa du hanthan ba amasung thajaba semgatpagi achouba khongthang amani All Kasar District Students Union Asuna Kasar gi Anoba District Commissioner oina pham pairaba Sri Rahul Kumar Gupta IAS bu taramna oktunai kai khumnakre Lubasigi President Rakesh Singha masung advisor
KS Krishnamon Singhana Lupki Maiketigi Kai Komnazariba GC gi mafamda mahaki thabak matam asida jila asigi chakot thorang amasung miyam gi ai phananaba maipakna thabak to bangamnanaba yaifa paujil pikre Manipur की Civil Society Organization Taramari की मिहुट सिंगना मणिपुर की गवर्नर श्री अजय कुमार भल्ला का उन्नदुना लिसिंगनी के कुंतरेट की सेंसस पांगथोकपगी मांगोइनना मणिपुर दा नेशनल रजिस्टर ऑफ सिटीजन्स NRC लिसिंग अमगा चमापन यांखै माथोय अपडेट तोबिनबा तकसिंदुना मेमोरेंडम अमा पिसिनख्रे लूप तारामरी की चेयरमैन युमनामचा दिलीप कुमार अमसुंग कन्वेनर शांता नाहकपमना खुदियक पीदुना पिसिन किबा मेमोरेंडम अदुदा मणिपुर दा मिरमदगी चंगसिलक पमियोय सिंगना मरम ओइरगा लमदम मसिगी डेमोग्राफी दा चावना अहोंग बलाकपगी मतंग दा फुंगदोखरे पिबा मसि येंगलगा लिसिंग अनिगा कुंतरेट की सेंसस असिदा मियोय खुदिंगमक आधार गा समनाहनबा NRC अपडेट तोबा लोइद्रिबा फावबा लिसिंग अनिगा कुंतरेट सेंसस की डेटा विथेल तौदुना थंबिबा अमसुंग NRC लोइद्रिबा फावबा डिलिमिटेशन पांगथोक हंदबा हाइबना चिंगबा वाफम सिंग यावरे मसिगी मथकता मेमोरेंडम असिदा लमदम असिगी नेशनल हाईवे लंबी इम्फाल दिमापुर इम्फाल उख्रुल इम्फाल जिरीबाम इम्फाल चुराचानपुर अमसुंग इम्फाल मोरे हांगदोकलानबा अमसुंग रिलीफ कैंप सिंग द लेरिबा IDP सिंग मसा मसागी युमदा हंजिनहनबा तकसिनख्रे ngarang गवर्नर गा उनदुना मेमोरेंडम पिसिन किबा दुदा लूप तारामरी की कन्वेनर शांता नाहकपम किल की प्रेसिडेंट RK सनाहन बिदेबी इप्सा की प्रेसिडेंट M बिसेसोर अकोम लूप की प्रेसिडेंट S संजीत इपा की प्रेसिडेंट KH सोमेंद्रो लोया लूप की एक्टिंग प्रेसिडेंट T बिरजीत पांडम की जनरल सेक्रेटरी S प्रोजेन अमसुंग KSA की जनरल सेक्रेटरी H बाबुलु याउखी हाइरे FIFA World Cup football da ngarang numidang pung 8 makhai taba matamda Atlanta Stadium da sanakiba pre-quarter final gi match amada England na Congo bu goal ani amada maithian kre matungda nongyai matung pung 1 makhai taba matamda Belgium amasung Senegal sanakre ngasi ayuk pung 5 makhai da USA amasung Bosnia Herzegovina gi match da sanakre nakalamorom da Paraguay, France, Canada, Morocco, Brazil, Norway, Mexico amadi England pre-quarter final da khongthangjin khre hayeng July gi tang ahum nongyai matung pung 12 makhai taba matamda Spain amadi Austria ayuk ki pung 3 makhai da Portugal amadi Croatia ayuk pung 9 makhai da Switzerland amadi Algeria aduga hayeng numidang pung 13 makhai taba matamda Australia ga Egypt ka sanargani Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu aroi beda maroi ba paw amakhanna di cultural forum gi humpunipan suba thoramda Dr. Sagapa Merina gi naina wareng laija khujok amatang phongkhre लिसिंग अनिगे कुनमाथोय बैच की IAS ऑफिसर परिकित थौदाम साउथ सालमारा मनकासर जिला गिया नोबदीसी की थौदाम पुख्रे समाज सेवी खुंद्राक पमोंबी राधा देवी न लैखिदबदा उमा कोना अवाबा फंगदोरकले सुटोममदा मॉडल हॉस्पिटल दा डॉक्टर्स डे पांगथोखरे डॉक्टर सिंह न NRC की अंगांग सिंह दा ओहाई जेनथोखरे कासार की अनोबा डिस्ट्रिक्ट कमिश्नर राहुल कुमार गुप्ताबु ऑल कासार डिस्ट्रिक्ट स्टूडेंट्स यूनियन न तराम न ओखरे सेंसस लिसिंग अनिगा कुंतरेट पांगथोकपगी मांगोइनना NRC लिसिंग अमगा चमापन यांखै माथोय अपडेट तौबिनबा लूप तारामरीना मणिपुर की गवर्नर द मेमोरेंडम पिसिनख्रे अमसुंग FIFA World Cup दा मेक्सिको अमदी इंग्लैंड प्री क्वार्टर फाइनल दा खोंगथांगजिनख्रे लखीपुर ऑनलाइन YouTube चैनल की पाव संदोकचबा ngasi gi oinadi matang asida loijare